ꯑꯩ ꯃꯥꯏꯁꯦ ꯅꯥꯇꯣꯟ ꯃꯈꯨꯟꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯖꯥꯠꯂꯥ ꯀꯣ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯤꯡꯁꯤꯒ ꯄꯥꯟꯗ꯭ꯔꯣ ꯃꯥꯒꯤ ꯈꯨꯡꯒꯥꯡꯁꯦ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯃꯥꯏ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯋꯥꯔ ꯆꯦꯅꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯑꯩ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯈꯤꯇꯪ ꯆꯥꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯀꯩꯅꯣꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯉꯥꯛꯇꯅꯤꯕ ꯃꯤꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯇ꯭ꯔꯦ ꯃꯅꯥ ꯍꯥꯏꯕꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯤꯇꯪ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯩ ꯇꯣꯉꯥꯟ ꯃꯣꯔꯣꯛ ꯇꯧꯔꯒ ꯃꯦꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯣꯕꯤ ꯀꯥꯛ ꯁꯣꯏꯒꯦ ꯇꯧꯕꯀꯣ ꯑꯗꯣ ꯏꯪꯕꯅꯤꯅ ꯇꯨꯝꯕ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯀꯤꯖꯗꯅꯀꯣ ꯑꯗꯨꯅ ꯇꯧꯗ꯭ꯔꯦ ꯁꯤꯗꯁꯨ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒꯩꯗꯤ ꯃꯤꯃꯤꯁꯦ ꯉꯥꯛꯇꯪ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥ ꯑꯁꯥꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯒꯅ ꯀꯣꯠꯅꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯤꯇꯪ ꯑꯩꯅ ꯂꯧꯖꯔꯦꯕꯀꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯍꯪꯒꯥꯝꯁꯦ ꯄꯥꯛꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯁꯤꯒ ꯑꯩꯅ ꯄꯥꯛꯄ ꯌꯥꯎꯔꯝꯃꯤ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯁꯤꯁꯤꯅ ꯃꯣꯏ ꯂꯦꯇꯁ ꯍꯥꯏꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅꯀꯣ ꯃꯌꯥꯝ ꯁꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯁꯤ ꯂꯦꯇꯁ ꯀꯧꯕ꯭ꯔꯥ ꯈꯪꯗꯦ ꯂꯦꯇꯁꯇꯤ ꯀꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯁꯦ ꯑꯩꯅꯅꯦ ꯉꯔꯥꯡ ꯍꯥꯏꯗꯤ ꯕꯖꯥꯔ ꯁꯨꯝ ꯄꯣꯠ ꯆꯩ ꯈꯤꯇꯪ ꯂꯩꯕ ꯊꯣꯛꯄꯗꯀꯣ ꯑꯁꯤꯁꯦ ꯌꯣꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯁꯤꯁꯦ ꯃꯤ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯃꯌꯥꯝ ꯆꯥꯅꯕꯅꯤ ꯁꯤꯡꯖꯨꯒꯁꯨ ꯃꯆꯥꯅ ꯍꯥꯎꯅꯕꯅꯦ ꯑꯩ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯖꯗ꯭ꯔꯤꯕꯀꯣ ꯑꯩ ꯏꯃꯥ ꯄꯣꯡꯉꯩ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤꯗꯣ ꯍꯟꯗꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯜꯂꯤꯅꯤ ꯂꯦꯇꯔꯁꯦ ꯑꯁꯤꯒ ꯂꯩꯔꯦ ꯃꯅꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯁꯤꯒ ꯍꯥꯟꯅ ꯖꯣꯝꯃꯒ ꯆꯥꯒꯦꯕꯀꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤ ꯁꯤꯒꯤ ꯃꯅꯥꯁꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯁꯤꯁꯦ ꯃꯌꯥꯝ ꯃꯄꯥꯟꯗꯁꯨ ꯌꯥꯝ ꯆꯥꯅꯕꯅꯦꯕꯀꯣ ꯑꯗꯩ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯆꯥꯅꯩ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯆꯥꯅꯩꯕ ꯑꯗꯨꯏꯗꯣ ꯑꯩ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯣ ꯍꯟꯗꯛꯁꯦ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯐꯖꯔꯦ ꯄꯣꯠꯁꯦ ꯐꯖꯕ ꯌꯦꯡꯕꯗꯗꯤ ꯆꯥꯁꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯆꯤꯟꯁꯦ ꯆꯥꯎꯖꯕꯩ ꯋꯥꯅꯦꯕꯀꯣ ꯌꯥꯝꯅ ꯅꯝꯁꯤꯜꯂꯒ ꯆꯥꯕ ꯆꯟꯗꯦꯕ ꯋꯥꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯛꯁꯦ ꯌꯥꯡ ꯏꯪꯊꯩꯌꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯈꯤꯒꯦ ꯑꯩꯗꯤꯅꯦ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨꯅꯦ ꯍꯥꯏꯗꯤ ꯃꯤꯃꯤꯕꯨ ꯇꯧꯔꯗꯤ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯪꯒꯥꯝ ꯄꯨꯊꯣꯔꯛꯏꯁꯦꯀꯣ ꯌꯦꯡꯕꯗ ꯁꯨꯝ ꯐꯖꯅꯕꯅꯦꯕ ꯑꯩ ꯆꯥꯕꯗꯤ ꯉꯝꯗꯦꯕ ꯍꯪꯒꯥꯝꯁꯦ ꯍꯥꯏꯗꯤ ꯍꯤꯡꯅ ꯇꯧꯔꯒ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯅꯥꯁꯤꯠ ꯀꯥꯏꯔ ꯍꯤꯡꯅ ꯃꯅꯝ ꯑꯗꯨꯃꯥꯏꯅ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯜꯂꯦ ꯀꯣꯕꯤꯅꯗꯤ ꯑꯗꯨꯝ ꯈꯔ ꯐꯩꯌꯦꯕ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯄꯛꯇꯤ ꯄꯛꯑꯝꯃꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯃꯨꯛ ꯃꯤꯃꯤꯁꯦ ꯅꯠꯇꯦ ꯀꯩ ꯍꯥꯏ ꯊꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯞꯅꯔ ꯆꯥꯅꯔꯦ ꯅꯠꯇ꯭ꯔꯥ ꯆꯥꯎ ꯆꯥꯎꯅ ꯇꯧꯔ ꯁꯦꯝꯃꯒ ꯑꯃꯨꯛ
ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯥꯏꯁꯦ ꯋꯥꯎꯕ꯭ꯔꯥꯅ ꯌꯦꯡꯉꯤ ꯀꯔꯤꯝꯗꯤ ꯇꯩꯗꯦꯀꯣ ꯑꯩ ꯀ꯭ꯔꯤꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯌꯥꯝꯅ ꯋꯥꯎꯔꯦ ꯍꯥꯏꯔꯛꯑꯦꯕ ꯃꯥꯏ ꯋꯥꯎꯔꯤꯁꯦ ꯐꯣꯟ ꯑꯇꯥꯡꯕ ꯄꯥꯏꯕ ꯉꯝꯗꯕ ꯂꯥꯏꯠ ꯐꯖꯅ ꯊꯥꯟꯕ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯆꯥꯅ ꯀꯃꯦꯟ ꯈꯤꯇꯪ ꯑꯗꯨꯝ ꯐꯥꯗꯣꯛꯆꯔꯒꯦꯕꯀꯣ ꯆꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯅꯤꯡꯉꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯀꯃꯦꯟꯁꯤꯗꯤꯀꯣ ꯑꯁꯤꯒꯤ ꯀꯥꯡꯃꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕꯗ ꯌꯥꯝꯅ ꯀꯃꯦꯟ ꯌꯥꯝꯅ ꯄꯤꯔꯛꯑꯦꯕꯀꯣ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯃꯥꯡꯗ ꯑꯣꯏꯅ ꯁꯤꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥꯏ ꯀꯃꯦꯟꯁꯦ ꯊꯑꯣꯏꯅ ꯄꯥꯊꯣꯛꯅꯕ ꯍꯥꯏꯅ ꯄꯤꯔꯛꯑꯦꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯅ ꯂꯥꯁꯅꯤ ꯃꯊꯪꯗꯒꯤ ꯃꯥ ꯀꯃꯦꯟ ꯄꯤꯔꯛꯑꯁꯦ ꯄꯥꯊꯣꯛꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯀꯥꯡꯃꯩꯅ ꯍꯥꯏꯗꯤ ꯀꯃꯦꯟ ꯑꯃꯈꯛ ꯊꯥꯔꯛꯑꯦꯕꯀꯣ ꯃꯥꯅ ꯍꯥꯏꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯂꯒ ꯃꯥꯏ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕꯤ ꯌꯥꯏ ꯑꯗꯨꯒ ꯅꯣꯛꯁꯜꯂꯦ ꯌꯨꯇꯨꯕ ꯄꯥꯏꯔꯤꯁꯤꯕꯨ ꯑꯗꯩ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯐꯝꯃꯤꯁꯤꯕꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯤꯕꯨ ꯑꯩ ꯊꯟꯇꯔꯅꯦ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯌꯨꯇꯨꯕꯔ ꯐꯦꯃꯁ ꯑꯣꯏꯕꯁꯤꯡ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯩꯗꯤ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯗꯨꯗꯩ ꯑꯇꯣꯞꯄ ꯃꯄꯥꯟꯂꯣꯝꯒꯤ ꯕꯣꯂꯤꯋꯨꯗꯀ ꯀꯨꯝꯅꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯀꯦꯃꯦꯔꯥ ꯃꯥꯡ ꯂꯩ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯁꯦ ꯂꯣꯏꯅ ꯃꯥꯏ ꯌꯣꯜꯂꯤ ꯇꯥꯜꯂꯣ ꯑꯩꯗꯤ ꯃꯌꯥꯝ ꯄꯩꯁꯥ ꯇꯥꯟꯕꯤꯒꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯐꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗꯤ ꯃꯆꯥꯅꯤ ꯑꯗꯣ ꯄꯩꯁꯥꯗꯤ ꯀꯩꯁꯨꯝ ꯇꯥꯟꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨꯕꯀꯣ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯩꯉꯣꯟꯗꯇ ꯉꯥꯡꯕ ꯅꯠꯇꯦꯕꯀꯣ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯤꯡꯁꯤꯒ ꯄꯥꯟꯗ꯭ꯔꯣ ꯃꯥꯒꯤ ꯈꯨꯡꯒꯥꯡꯁꯦ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯃꯥꯏ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕꯤ ꯍꯥꯏꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤꯡꯅꯣ ꯃꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯐꯝꯃꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯊꯨꯈꯠꯂꯤꯕ ꯈꯣꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯄꯩꯁꯥ ꯍꯥꯏꯗꯤ ꯃꯥꯏ ꯌꯣꯜꯂꯤꯕ ꯉꯥꯛꯇ ꯑꯣꯏꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯀꯁꯥꯔꯗꯁꯨ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯂꯩ ꯃꯌꯥꯝ ꯂꯩꯅꯩꯀꯣ ꯑꯁꯨꯝꯕꯁꯤꯡꯁꯤꯒꯗꯤ ꯃꯥ ꯀꯔꯤ ꯑꯃ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ ꯑꯩꯗꯤ ꯄꯩꯁꯥ ꯎꯁꯤꯛꯀꯤ ꯑꯃ ꯐꯪꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯗꯁꯨ ꯉꯥꯏꯖꯔꯤꯀꯣ ꯑꯁꯤꯁꯤꯒ ꯃꯥꯏ ꯌꯣꯟꯕꯤꯒ ꯑꯗꯨꯅꯤꯒ ꯗꯥꯅꯤꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯌꯨꯇꯨꯕ ꯄꯥꯏꯁꯤꯕꯨ ꯏꯊꯟꯇꯔꯣ ꯃꯤ ꯃꯌꯥꯝ ꯌꯨꯇꯨꯕ ꯄꯥꯏꯅꯩ ꯑꯁꯨꯝꯕ ꯑꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯤꯡꯁꯤꯗꯤ ꯀꯔꯤ ꯃꯥꯏ ꯌꯣꯟꯕ ꯇꯥꯔꯕꯅꯦ ꯌꯨꯇꯨꯕꯔꯁꯤꯡꯁꯤꯕꯨ ꯃꯥꯏ ꯌꯣꯟꯕ ꯇꯥꯔꯕꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯤꯕꯨ ꯃꯥꯏ ꯌꯣꯟꯕ ꯇꯥꯔꯕꯕ ꯃꯥꯏꯕꯨ ꯀꯃꯥꯏꯅ ꯌꯣꯟꯒꯦ ꯅꯣꯏ ꯅꯃꯥꯗꯣ ꯌꯣꯜꯂꯝꯒꯅꯤ ꯑꯗꯩꯗꯤ ꯅꯪ ꯅꯆꯟꯅꯨꯄꯤ ꯌꯣꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯌꯣꯟꯖꯗꯦ ꯈꯪꯕ꯭ꯔꯥ ꯃꯥꯏ ꯌꯣꯟꯕꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯂꯩꯅꯔꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯇꯥꯟꯕ ꯃꯤ ꯂꯩꯅꯔꯤ ꯃꯣꯏꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯝꯃꯣꯏꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐ꯭ꯔꯦꯟ ꯁꯥꯏꯀꯜ ꯌꯥꯝꯕꯅꯤꯅ ꯆꯪꯉꯒ ꯐꯨꯕꯤꯔꯛꯀꯅꯦꯅ ꯀꯤꯔꯕ ꯅꯪ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯁꯤꯔꯕ ꯑꯩꯈꯣꯏꯁꯨ ꯅꯪ ꯐꯨꯅꯕ ꯃꯤ ꯌꯥꯝ ꯂꯩꯅꯦ ꯃꯥꯏ ꯌꯣꯟꯕ ꯀꯥꯏꯅ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯈꯣꯠꯄ ꯋꯥꯔꯤꯗꯤ ꯄꯜꯂꯛꯀꯅꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯌꯨꯇꯨꯕ ꯄꯥꯏꯅꯔꯤꯁꯤꯡꯁꯦ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯁꯦꯝꯅꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯏ ꯌꯣꯜꯂꯕꯕ ꯐꯔꯦꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯄꯩꯁꯥꯁꯨ ꯐꯪꯖꯗ꯭ꯔꯤ ꯐꯦꯃꯁ ꯑꯣꯏꯖꯗ꯭ꯔꯤ ꯆꯥꯎꯖꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯐꯥꯎ ꯃꯤꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯌꯨꯇꯨꯕ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕꯁꯤꯡꯁꯤꯕꯨ ꯃꯥꯏ ꯌꯣꯜꯂꯤꯔꯅꯦ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯐꯖꯧꯅꯦ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯒꯅꯤ ꯑꯗꯣ ꯈꯤꯇꯪ ꯇꯝꯁꯜꯂꯨꯅꯦ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯄꯪꯉꯥꯡ ꯉꯥꯡꯕ ꯇꯧꯅꯨꯅꯦ ꯑꯩꯕꯨ ꯃꯥꯏ ꯌꯣꯟꯕꯤ ꯀꯥꯏꯅ
하오 하오 분식 하지 하오 짜시的하오能炸吃不的那上面那边马上一个没听到过गोली खाना है हमारे यूजर नेम से माइबा सकता दुगा माइदो नातोन मखुन ngakta ngaire कुमब्रागी फुआवबा दुमाय वावरे नमाइदो है नंदी यामना मुन्ना फजना येमी जानिदना ꯑꯩ ꯁꯛꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯕ ꯒꯣꯂꯤ ꯈꯥꯟ ꯑꯩ ꯁꯛꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯁꯛꯁꯦ ꯅꯥꯇꯣꯟ ꯃꯈꯨꯟ ꯉꯥꯛꯇ ꯃꯥꯜꯂꯦ ꯀꯥꯏꯅ ꯅꯥꯇꯣꯟ ꯃꯈꯨꯟ ꯉꯥꯛꯇ ꯉꯥꯏ ꯌꯥꯏꯕ ꯀꯩꯅꯣꯅꯦ ꯃꯥꯏ ꯑꯃꯗ ꯅꯥꯇꯣꯟꯁꯦ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯃꯈꯨꯟꯁꯤꯅ ꯑꯅꯤ ꯑꯗꯨꯒ ꯁꯨꯛ ꯄꯥꯛꯈ꯭ꯔ ꯃꯥꯏꯁꯤꯒ ꯅꯥꯇꯣꯟ ꯃꯈꯨꯟ ꯉꯥꯛꯇ ꯀꯃꯥꯏꯅ ꯉꯥꯏꯗꯣꯏꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯗꯨꯛꯖꯥ ꯃꯨꯟꯅ ꯐꯖꯅ ꯌꯦꯡꯉꯒ 나또한시고 마싱 티드라보 마쿤시고 마싱 티드라보 응 아이 마이시고 나도 마쿤 갖다 마이 가시고 나띠봐 아니 하디 비디오에서 봐잖아 문나 연비랴 그래 내가 이래야나 कुमब्रा दुमाइना मालिका से माना फजना मुन्ना हौबदगी लोय फाउबा लेप्तना जेंगा नत्रो आई माइ से कुमब्रा मालेना खंगिजा अदुगा मा सिबु खंगदबा मी अमगी माइदा नातोन अमा पाली नातोन सिगा मखुन अनि पाली हाइसे मा खंगदबा अदुगा आई माइ से नातोन मखुन ना पिक थले आइन हाइसिबु सिबु अंगाव फै वइजाला अंगाव फै मम्मी कसे जुजालाने ओइ चश्मा पवा जावा चश्मा उपसलगा जेंगवे आई माइ से मखुन वतनी पालीसे मखुन ngakta ngaijade गोली खान आई माइसे नातोन खतनी पालिबा दुगा मखुन अनि दुनाना नातोन मखुन ngakta ngaire आई माइसे काइना हाबुदि नुगाइते को अदु आइदि माइ कुमब्रा दमाइ वावरे काइना आई माइसिबु कुमब्रा दमाइ वावराने फाउंडेशन आरे तैद्रबा प्राइमर आरे तैद्रबा पाउडर आरे तैद्रबा अदुगा माइ कुमब्रा वावरे काइना थाजबा याबो वांगांगुने नंगी वादु थाजद्रेना नुंसा थादे नोइसिने असि मनासिने मिमी जापचलेदना चा हापचलेदना देसे माना 남자들이냐 아무나 사귀었냐 왜 이거 설명이잖아 왜 애들 했는데 참아봐 미안다 ai mà mấy nãy tụi nó cũng nhận tao ngày đấy bạn wow đi ra nhỉ chết đây hey bắt tiền ở chỗ mày nào cho mấy thằng các bạn hồ sơ kìa ấy chứ mà xí ấy chứ mấy đấy chứ mà xí càng mày ấy thì này bà làm chứ càng mày làm sửa đi mai ba mai sẽ nghe ấy già đằng nào có thể nằm mang cái video không ta cái bên mặt hồ sơ hiệp đó ở tuy mà ta này mai hay đấy mai ba ya po ba se line thorok panate ko sister ai yam chummi ya thudi au da bai po ba ni ko soinai ba thabak ni
ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯥꯏ ꯀꯃꯦꯟꯁꯦ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯃꯥ ꯍꯥꯏꯁꯦ ꯀꯥꯡꯃꯩ ꯅꯪꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯌꯥ ꯄꯣꯕꯁꯦ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄ ꯅꯠꯇꯦꯀꯣ ꯁꯤꯁꯇꯔ ꯌꯥ ꯊꯨꯗꯦꯛꯍꯧꯗꯕꯩ ꯄꯣꯕꯅꯤꯀꯣ ꯁꯣꯏꯅꯥꯏꯕ ꯊꯕꯛꯅꯤ ꯑꯩꯁꯦ ꯁꯣꯏꯅꯥꯏꯔꯕꯅꯦ ꯃꯌꯥꯝ ꯑꯁ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯥꯗꯣ ꯅꯣꯡꯃꯗꯤ ꯁꯠ 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 ꯊꯤꯗꯦꯛ ꯈꯠꯇꯣꯛꯇꯅ ꯄꯣꯗꯅꯕ ꯍꯣꯠꯅꯧꯀꯣ ꯁꯣꯏꯅꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯖꯥ ꯄꯣꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯌꯦ ꯑꯗꯨ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯁꯤꯗꯁꯨꯀꯣ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯊꯑꯣꯏꯅ ꯕꯦꯠ ꯀꯃꯦꯟꯇ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯉꯥꯏꯕꯁꯨ ꯀꯣꯡꯒꯥꯏꯅꯤꯀꯣ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯒ ꯄꯩꯁꯥꯁꯨ ꯐꯪꯕ ꯅꯠꯇꯦ ꯀꯔꯤꯝꯁꯨ ꯀꯥꯟꯅꯄꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒ ꯊꯑꯣꯏꯅ ꯃꯊꯧꯔꯣꯏꯗꯕꯅꯤꯅ ꯄꯤꯔ ꯁꯥꯟꯅꯔꯤꯅꯦꯕ ꯃꯤ ꯐꯥꯎꯍꯜꯂꯤꯅꯦꯕ ꯃꯣꯏꯁꯤꯅ ꯊꯧꯔꯤꯕ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝ ꯋꯥ ꯑꯝꯇꯪꯒ ꯍꯥꯏꯖꯍꯧꯒꯦꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕꯗꯀꯣ ꯃꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯪꯉꯛꯏꯕ ꯑꯩ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯔꯝꯕ ꯃꯐꯝ ꯂꯩꯅꯣ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯀꯃꯦꯟꯗꯗꯤ ꯑꯗꯨꯝ ꯍꯟꯗ꯭ꯔꯦꯕꯀꯣ ꯌꯥꯝꯕꯗꯨꯒ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯪꯕꯤꯔꯛꯏꯅꯤꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯗꯨꯒ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯂꯩꯁꯦ ꯑꯔꯨꯅꯥꯆꯜꯗꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯖꯕꯅꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯦꯕꯀꯣ ꯀ꯭ꯋꯥꯇꯔꯗ ꯑꯔꯨꯅꯥꯆꯜꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯕꯦꯠ ꯀꯃꯦꯟ ꯄꯥꯅ ꯃꯤꯃꯤꯁꯦ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯁ ꯑꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯕꯤꯔꯤꯕ ꯃꯥꯏꯒꯁꯦ ꯐꯖꯅ ꯌꯦꯡꯕꯤꯗꯅ ꯄꯨꯡꯕ꯭ꯔꯥ ꯃꯥꯜꯂꯦꯒ ꯍꯥꯏꯕꯤꯔꯛꯄ ꯃꯥꯏꯗ ꯅꯥꯇꯣꯟ ꯃꯈꯨꯟ ꯉꯇꯅ ꯄꯩꯔꯦꯅ ꯍꯥꯏꯕꯤꯔꯛꯄ ꯃꯥꯏ ꯌꯣꯜꯂꯤ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯨꯒꯤꯀꯣ ꯊꯋꯥꯏ ꯃꯃꯤ ꯍꯥꯏꯕ꯭ꯔꯥ ꯊꯋꯥꯏ ꯃꯤ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯊꯋꯥꯏ ꯃꯃꯤ ꯍꯥꯏꯗ꯭ꯔꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯥꯁꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯑꯗꯨꯕꯨ ꯌꯥꯝꯍꯜꯂꯣꯏꯒꯦ ꯆꯥꯎꯒꯦ ꯉꯁꯤꯗꯤ ꯊꯣꯏꯗꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯕꯤꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯃꯌꯥꯝꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯣꯏꯁꯤꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ ꯑꯩꯁꯨ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯕ ꯉꯝꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ